Hi, mayam ai Sanathoy Moirangthem. Masidi Kanglaicha singda yamna kanagadaba paujel amakak pijage. Rims Road ki Bavina Diagnostic Center gi mayoknabda leiba Vision Walk hariba optical asina quality lairaba anuki frame amadi lens masiga loinana yamna experience lairaba optometrist amana mit yengba yauna pulapta supnatagi lupa lising amakak laujagani. Kudong chaba asibu pambiba Kanglaicha singna lakliba July gi tang 15 dagi phangbiragani. Ado mayamna mipum kudimakta kanaba si phangnabagidamak yariba makai video asibu share tawbiyu haijari. Optical gi leifamna Vision Walk Rims Road opposite Bavina Diagnostic Center Imphal kaubiraganu.